ngasi thokhiba thaudo wathok sing amasum thenakhiba maru oibe I pausing khongocharaga Manipur top channel gi mekedi gi mayam da share tawjage mayam loi foktaminasi ahan bada maru oibe paw ama oina lakhocharaga Andro area da Andro AC gi miyamna kairau AC gi MLA L Rameshwar boycott tawre haina Andro pana loisang gi ahalup ki Rameshna phongdorakli ngasi Andro pana loisang da Andro gi luchingba sing tuan basing pana loisangi mihut sing yauna mifam amada paumi sing da Andro pana loisang ahalupki Romesh na makata na Andro amasum sanrang senba maring anigi khulgi lambi sayenaba thaudoki matangda asengba chapsaba karino khangdana kairau ACgi MLA L Rameshona Andro gi miyambu kaisu leitana khanba manba thawong yaningde thawong asi Andro gi miyamna akan mamongda kandem tawi haiki haina su paw sina makhatana su phungdorakhi amasu makhasa tharak poina Myanmar gi ba thokiba thodu wathok singdugi matangdagi point masang khala khocharakana mayamda share tawjaramge Myanmar gi military junta gi mayukta tamu market khongjang sangsilubadagi Myanmar lanmina nongmaina kapadagi soktuna Rims Hospital layengduna lakhiba miyoy adugi haksangi phibam phagalakle athuba matamda research tawduna mari lenaba department na sinaragani hairi amasum hiramasi gi matangda Rims ki authority dagi phangba paw amana makhatana hai amasum adugi matung ina tha asigi kunga mangagi numidangda Manipur ga yumthangnaduna leiriba Myanmar gi tamu market ta lamdam adugi miyamna ihau haubada police na nongmaina kapadagi soktuna Manipur da layengna purakhiba miyoy ahum adugi manungda phibam thina sokpa miyoy ama Rims Hospital layengki adubo akan balayeng satharabadagi hauji yamna fagatle amasum maramaduna numit kharanigi manungda research tawraduna mari lenaba department sinaragani hairinasu pawamanasu makhatana phungdorakli amasum pawsi makhasa tharak poina marak thana me Manipur gi oba COVID-19 update mayamda amukahana share tawjaramge mayam lefukta minasi Government of Manipur COVID-19 Command Control Room press release number 370 ngasi tang kuntra thahum English singaniga kunga mathoi ngasi numidang warangi pung mga phogi oiba Manipur gi oba COVID-19 update mayamda masakhaina update pijaramge ngasi pung kunga mari ista Manipur general population dagi miyoy ani COVID-19 na positive ohanki makhoi ani se amana nupani amana nupini hairi duga makhoi singsi Imphal West RET da amasum Sija Hospital ama test toba matamda COVID-19 positive oi haba khanglakhibane amasum general population dagi ngasi COVID-19 positive oirakraba miyoy singsi Kangpokpi dagi amasum Urkhul dagi amani hairi duga makhoi gi leifam singba mafam singna containment zone lokthokre amasum makhoi gi contact tracing na singba maroiba sing lokhatkre haina su press release asina makhatari amasung ngasi pung kunga mari isida Manipur COVID-19 miyoy amata sian kide aduba apun bo oina sian kiba miyoy masingsi sahumga humdraga marini su hairi aduga ngasi pung kunga mari isida Manipur COVID-19 dagi naba pharaktuna research tawgibasi subnagi miyoy anini makhoi singsi CRPF dagi amani amana Siri dagi amani hairi aduga Manipur apun boina nahan kiba COVID-19 nahan kiba miyoy masingsi lising kunga mapanga sahumga maudraga humdoini sigi manung sida general population dagi lising kunga mangaga samapan gi yankhai mathoini amasum central security personnel dagi lising ahumga samriga nifuga nithoini suhairi aduga apun boina recovered tawkiba miyoy masingsi Manipur da lising kunga nipanga samapan gi yankhai gi nithoini sigi manung sida general population dagi lising kunga mangaga songaga taraga mapani amasum central security personnel dagi lising ahunga samriga kumtraga humdoini hainasu press release na makhatari amaso hauji active case oina nahanduna laribisi Manipur subnagi miyoy humpuga tere sure humpuga tere sida general population dagi miyoy humpuga nithoini amasum central security personnel dagi miyoy mangani hainasu press release na makhatari aduga hauji khoi Manipur gi oidiba recovery rate si adugi matik singthani oinati fagalakli recovery rate si hauji 98.49% leiri hainasu press release na makhatari amasum atopa amana tang kunga teret March ki English singaniga kunga mathoida state asida lakhiba air passenger da lakhiba Indigo flight 6E 2019 duga Rona 9 to 14 aduragina 22 to 28 lakpa miyoy sing
adu atop amana Air Asia flight lakpa 157008 rona tuyep tagini 18 phawa lakpa miyoi singsi common covid control room da 1800343818 natragana respective district surveillance officer DSO da inform tabiusu haina makhata na falakli aduga mayam Manipur gi vaccinated tokiba mayam da share tawjarange vaccination data as on 29 March 2021 tang kun gama pan phoki oiba update ni mayam Manipur vaccination tokibagi latest information da vaccination tokhiba miyoi si sumnagi miyoi taraga marini si apun boina tara mari si tharaga apun boina Manipur da vaccination tokhiba miyoi masing si lising marfuga mangaga satrege kuntraga mathoi shure hari aduga apun boina healthcare workers in the vaccinated tokibisina lising kuntraga mathoiga songaga maudraga ni thoini si singsigi manungda the director of RIMS Jenims Family Welfare Services, State Mission Director and Director of Services, DCMOS, DFWOS, DIOS of the district, the Chairman cum Managing Director of Siza Hospital and Babina Diagnostic ni. Amasum makasa tharakpoina atopa maroiba pau kharaga mayam da share tawjaramge mayam loi fukta minasi. Manipur bu India dagi tokhai tare haina laukthukluba maral NIA na phaduna Manipur da purakhiba and Samarjina ngarang Imphal airport thunglakpada Samarjina yefare kanglaipa yefare haina kholau lawda yaukhiba miyoi nipan ngasi singjamai police station na fagatkre hiramasi gi matangda police tagi phangba pawda ngarangi thaudo adugi matangda singjamai police station case ama lokhatuna thaudo adu da yawo miyoi singadu thigatpa aduda ahanbagi oina ngasi nupa mari amadi nupi mari asi phagatpa ngamkhibani phagalaba miyoi singadu duty magistrate puthoklaba matungda mathang thagi manga phaba police custody da remand lauthaduna makhatana thigatpa hokre haidi nakala maromda ngarang airport gi puthorakpa matamda Samarjit saugatuna kholau kya laukhiba miyoi singadu laingakna athuba matamda phagatkadabani haina GSC for Salai depositor na wakat mi phamduna khongjang changsinkre khongjang adu GSC na sinduna kaisampat lairembi mamangda satakhibani khongjang adu gi matangda GSC gi chairman wahengba Joy Kumar na Manipur bu India digi maning tamle hana laukthulubagi maral NIA na phakraba N Samarjit pu ngarang Imphal airport puthorakpa matamda mabu saugatpa kholau kya laukhiba miyoi singadu Samarjit ki imung manung amasum mari matagi miyoi kharana satakhibani haibasi GSC na su mayek sengna khangi maramasina siguma miyoi singasi athuba matamda lainga na phagatuna Samarjit ka Manaba Sairak Piu Loinana Salai Holding Private Limited Sale Thamliba Depositor Lising Kiana Thengnariba Awaba si Yenglaga Laingakna Depositor Singi Awaba Sibu Kokhan Piu Haikenasu Pawaman Makhatana Fongdorgi Dugumam Patoksa Gibisu Kibulan Kibaka Yarsuman Mangakpigani Amasum Hayeng Ngaliba Makai Mamna no we pausing update people Namna Bohana Zeraki Han Manipur Top Sonal Gimakedi Mam the request of Zuri and thank you.